Thok-hanningdaba thoudok sing thoktanaba Sekmai Police na akanba chekshin thourang loukhatlingei cherakta Ngasisu pot Yonba Chatpa Meitei macha ani Kanglatongbi Thong Lanthoklaga Chatnaba Hotnarambadagi Phaare. Police na pharaba meeoi ani adudi Mayang Langjing Sorok Mapal dagi Wahengbam Khagemba Meitei chahi 19 apokpa leikhidraba W Jadumani amadi Lamlongei Makha Leikai dagi Waikhom Deepak Meitei chahi 19 apokpa W Dewan kawi haidi. Police tagi fangba pau amagi matung ina ngasi numit yung matung pung aniga minit 45 rom taba adwaida Sekmai Police Station ge OC NG Johnson na luchungba Sekmai Police F21 BSF amadi SIT Manipur ge combined team amana Kanglatongbi Forest Gate laiba naka checkpost ta achat awuk sing check tawduna leiringaida dukan da yonaba achapot puba diesel auto rickshaw amada meeoi ani tongduna lakhe meeoi ani adu Meitei macha manbadagi police na gari adu khamduna verification chathabada Meitei macha oiramkhibani haire Makha tana police na wahang chathabada makoi na haidoropagi matung ina makoi ani dukanda acha athaki polam sing thaba chatpani ngasi ayuk modbung bazar da laiba Ajit Kumar Gupta chahi nifu apokpa Om Prakash Gupta kauba dukan famba meeoi amana mahaki modbung bazar da laiba dukanda acha athaki pochai khara thadabiramu hairakpadagi pochai sing ado puduna lakpani haiba khamba ngamkhe Makha tana Ajit Kumar Gupta hariba dukan mapu aduso Sekmai Police na kakhatpaga loinana meeoi ahummak makha tana wahangpang chathanabagidammak Sekmai Police Station ge kasadida detain tawduna thambaga loinana imunggi meeoi singda pau pikre haina police tagi fangba pau asina makha tare